Manipur da paliba lenga asina tungi yumbi oigadoriba mahiroi singi career gi matang da karigumba amatta khandravara sedasida education da su administration leitravara haiba wahang Manipur Pradesh Congress Committee Mpcc gi maikei digi hanglakli Dana Manjuri University gi regular VC amasung register hapu haiba wafam yauna tongan ba demand sing tauraduna DMU campus gi administrative block ta charai hen gi khongjang sangsiliba mahiroi singa Mpcc gi president na luchingba kangbu amana unaraba matung da paumi singda party president K Megachandrana BJP na luchingba lengak ta wahang asi hanglakibani Megachandrana University asigi regular oiba VC amasung register leitabaki mathakta awatpa kaya leibana mahiroi singna mahimasing tamba yauna makhoigi career da khudongchadaba kaya thengnare haibasi khangbangamle mahiroi sing asina mahi tamjage haina taliba dimana sibu lenga asina khangsinnadana leiriba asina institute asibu muthatlage hairibra haibagi wafam lakle mahiroi singna taliba dimana sida lengak na hena thawai yausin famtho ihaiki Asukuina dharna tauba satra thatri singna chara helaga bhag lairik tamjage haibasi Manipur sida education ki administration si leibra governor da satra satri singna unaruroba matungda governor na response nungan baga taurok pa haibasi popular government si dikhanbidrabra haiba wafam si lae aibak si administration si governor na tauribra satra satri singna governor da demand pi rurakanda nungalakanda minister sing education ki authority sing unar next day da amu BC regular advertise torokpasi honorable governor thagali aduga government gi laingak simadi kai tauragi haiba wafam si su hangningi